ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯌꯥ ꯍꯩꯁꯅꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯧꯅ ꯃꯌꯨꯝ ꯄꯥꯜꯂꯛꯄ ꯑꯅꯧꯕ ꯑꯅꯧꯕꯤ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯠꯇꯤ ꯋꯥꯇꯣꯟ ꯌꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯧ ꯑꯅꯧꯕꯤꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯍꯧꯗ꯭ꯔꯤ꯫ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯁꯅꯥꯔꯩꯗꯨ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯁꯤꯠ ꯁꯦꯡꯕ ꯇꯩꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯛꯄꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯄꯨꯝꯕꯅ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯧꯅ ꯂꯥꯎꯅ ꯋꯥ ꯉꯥꯡꯂꯛꯏ꯫ ꯅꯨꯃꯤꯠꯁꯤꯅꯅꯦ ꯃꯔꯣꯟꯒ ꯊꯣꯛꯂꯝꯂꯕꯗꯤ ꯌꯥꯍꯧ ꯊꯦꯡ ꯀꯇꯟ ꯁꯨꯅꯤꯡꯗꯕꯤ ꯀꯥꯏꯅ ꯆꯩꯔꯛꯑꯗꯕꯅꯤ꯫ ꯑꯗꯨꯒ ꯎꯆꯦꯛꯁꯤꯡꯁꯤꯅꯁꯨ ꯃꯔꯣꯟ ꯊꯣꯛꯂꯝꯂꯕꯗꯤ ꯑꯅꯧꯕꯤꯅꯕꯨ ꯇꯨꯀꯠꯆꯩ ꯍꯥꯏꯅꯔꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯅꯤ ꯈꯪꯗꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯅ ꯃꯌꯥꯝꯗꯒꯤ ꯍꯦꯜꯂꯕꯅꯤ ꯍꯥꯏꯗꯅ ꯄꯨꯔꯛꯂꯤꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯊꯔꯣꯗꯨ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯏ ꯇꯥꯏ ꯈꯪꯗꯦ ꯇꯥꯗꯦ ꯈꯪꯗꯦ ꯊꯥ ꯐꯥꯗ꯭ꯔꯤꯕꯤ ꯃꯧ ꯃꯥꯅ ꯃꯅꯦꯝꯗ ꯃꯆꯤꯟ ꯈꯨꯝꯂꯛꯏ꯫ ꯀꯔꯤꯅꯣꯗ ꯏꯃꯥ, ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯣ꯫ ꯏꯃꯥꯅ ꯍꯧꯒꯠꯍꯟꯅꯤꯡꯉꯦꯅ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯇꯤꯌꯥꯗ ꯄꯥꯏꯕ ꯎꯆꯦꯛ ꯊꯣꯛꯂꯤꯕ ꯅꯨꯃꯤꯠ ꯑꯁꯤꯁꯤꯡꯁꯤꯗꯅꯦ ꯄ꯭ꯔꯃꯥꯟ ꯇꯧꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯈꯜꯂꯨꯕꯅ ꯑꯃ, ꯁꯅꯥꯔꯩꯅ ꯈꯜꯂꯨꯕꯅ ꯑꯁꯨꯝꯅ ꯆꯩꯔꯕꯗꯤ ꯃꯃꯥꯏ ꯏꯀꯥꯏꯕ ꯈꯪꯂꯗꯨꯅ ꯃꯊꯪꯗꯒꯤ ꯌꯥꯍꯧ ꯉꯜꯂꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯦꯟꯅ ꯑꯗꯨꯝ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯄ ꯑꯁꯤꯗ ꯏꯉꯛꯉꯛꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯕ ꯃꯇꯨꯡ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯕꯛ ꯆꯠꯀꯗꯕ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯆꯥꯕ ꯅꯪꯅꯅꯕ ꯆꯥꯛ ꯃꯩ ꯊꯥꯒꯠꯈ꯭ꯔꯦ꯫ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯣꯡꯕ ꯂꯣꯏꯔꯛꯄꯗ ꯊꯔꯣꯗꯨ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯤꯗ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕ ꯊꯥꯅꯤꯟꯅ "ꯍꯥꯏ ꯃꯃꯥ, ꯅꯆꯥꯅꯨꯄꯥꯒꯤ ꯆꯥꯛ ꯁꯔꯨꯛꯂ ꯃꯧ ꯑꯁꯤꯅ ꯄꯨꯈ꯭ꯔꯤꯕꯁꯤꯕꯣ?" ꯇꯁꯦꯡꯅ ꯀꯔꯤ ꯈꯨꯝꯒꯅꯤ, ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯃꯃꯥ ꯃꯆꯥ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯕ ꯑꯗꯨꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯂꯤꯕ ꯃꯧ ꯑꯁꯤꯅ ꯍꯦꯛ ꯊꯨꯒꯥꯏꯕꯒꯨꯝ ꯊꯣꯛꯂꯔꯕ ꯑꯁꯤꯗ ꯁꯅꯥꯔꯩꯁꯨ ꯅꯨꯡꯉꯥꯏꯇ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯃꯣꯏ ꯃꯄꯥꯁꯨ ꯆꯥꯕꯤꯔꯔꯣ꯫ ꯑꯆꯧꯕꯗꯣ ꯃꯥꯒꯤ ꯀꯥꯗ ꯆꯥꯒꯦ ꯍꯥꯏꯕꯗꯒꯤ ꯏꯃꯧ ꯏꯕꯦꯝꯃꯅ ꯆꯥꯛ ꯑꯗꯨ ꯄꯨꯈꯤꯕꯅꯤ꯫ ꯐꯠꯇ꯭ꯔꯕꯁꯨ ꯀꯟꯗꯕ ꯌꯥꯗꯕꯅꯤ, ꯃꯔꯝꯗꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯕ, ꯂꯥꯟꯖꯥꯎ ꯍꯧꯕ, ꯈꯠꯅ ꯆꯩꯅꯕ ꯄꯥꯝꯗꯕꯤ ꯁꯅꯥꯔꯩꯅꯤ꯫ ꯊꯥꯅꯤꯜꯒꯤ ꯏꯐꯤꯡ ꯐꯤꯡꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯥꯊꯕꯅꯤ꯫ ꯊꯥꯅꯤꯜꯁꯨ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯆꯥꯔꯗꯨꯅ ꯅꯣꯡꯃꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯁꯨꯕ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯅꯥꯔꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯄꯣꯏꯔꯩꯗꯨ ꯆꯥꯛꯈꯨꯝꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯏꯃꯥ, ꯑꯩꯒꯤ ꯆꯥꯛꯌꯣꯝ ꯑꯗꯨ ꯌꯣꯝꯕꯤꯔꯕ꯭ꯔꯣ? ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯔꯥꯇꯣꯝꯕꯅ ꯍꯥꯏꯔꯛꯄꯅꯤ." ꯁꯅꯥꯔꯩꯁꯨ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯤꯄꯥꯏꯕ ꯍꯥꯏꯐꯦꯠ ꯎꯠꯇꯨꯅ "ꯑꯗꯨꯗꯤ ꯅꯈꯣꯏꯗꯤ ꯂꯥꯞꯅ ꯆꯠꯄ ꯇꯥꯔꯤꯅꯦ. ꯆꯤꯡꯒꯤ ꯂꯝꯕꯤꯒ ꯑꯣꯏꯔꯦ. ꯆꯦꯛꯁꯤꯟꯅ ꯆꯠꯂꯨꯀꯣ ꯏꯃꯥꯒꯤ ꯑꯇꯣꯝꯕ." ꯄꯣꯏꯔꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ "ꯑꯍꯣꯏ ꯏꯃꯥ." ꯃꯃꯥꯗꯒꯤ ꯆꯥꯛꯌꯣꯝ ꯂꯧꯗꯨꯅ ꯃꯃꯥꯒꯤ ꯃꯌꯥꯅ ꯑꯍꯨꯝꯂꯛ ꯀꯛ ꯆꯤꯛꯄꯤꯗꯨꯅ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯄꯣꯏꯔꯩ ꯑꯔꯥꯞꯄꯁꯤꯡꯒꯤ ꯈꯨꯟꯗ ꯎ ꯌꯥꯟꯗꯨꯅ ꯃꯔꯣꯟ ꯂꯣꯟꯗꯨꯅ ꯄꯨꯊꯣꯔꯛꯅꯕ ꯆꯠꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯇꯣꯝꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯁꯅꯥꯔꯩ ꯀꯅꯥ ꯎꯍꯟꯗ ꯃꯊꯟ ꯀꯞꯄꯤ, ꯃꯆꯨꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ꯫ "ꯏꯃꯥꯒꯤ ꯑꯆꯧꯕ, ꯏꯆꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯆꯥꯅ ꯏꯃꯥꯒꯤ ꯃꯥꯡ ꯑꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯕꯗꯣ ꯌꯦꯡꯗꯨꯅꯇ ꯂꯥꯛꯄ ꯑꯣꯏꯕꯅ ꯉꯁꯤ ꯏꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯏꯆꯥꯅ ꯆꯥꯛ ꯆꯥꯗꯕꯁꯦ ꯏꯃꯥ ꯂꯩꯕ ꯉꯝꯗꯦꯅꯦ." ꯁꯣꯝꯗꯅ ꯑꯆꯧꯕꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯛꯄꯗ ꯊꯔꯣꯅ ꯀꯥꯗ ꯆꯥꯛ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨꯗ ꯏꯉꯛꯉꯛꯅ "ꯀꯩꯅꯣ, ꯀꯩꯗꯧꯔꯒꯦ? ꯆꯥꯛꯈꯨꯝꯗ ꯑꯗꯨꯝ ꯆꯥꯔꯒꯦ ꯆꯥꯛꯇꯣ." ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯡꯗ ꯑꯐꯕꯤ ꯁꯥꯗꯨꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯆꯥꯛꯈꯨꯝꯗꯣ ꯄꯤꯛꯁꯨ ꯄꯤꯛꯏ, ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯄꯥꯕꯁꯨ ꯑꯇꯣꯝꯕꯁꯨ ꯄꯨꯂꯞ ꯂꯩꯕꯗꯨꯗ ꯆꯤꯜꯂꯦ ꯍꯥꯏꯗꯅ ꯏꯃꯥꯅ ꯄꯤꯔꯛꯏꯅꯤ." ꯃꯃꯥꯅ ꯄꯤꯔꯛꯄꯅꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯑꯆꯧꯕ ꯋꯥꯈꯜ ꯍꯥꯏꯐꯦꯠꯇꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯑꯐꯕ ꯉꯥꯛꯇ ꯇꯧꯕꯤꯔꯛꯄ ꯃꯔꯝꯅ ꯊꯣꯏꯅ ꯑꯍꯦꯟꯕ ꯈꯟꯖꯤꯟꯅꯕꯒꯤ ꯃꯊꯧ ꯇꯥꯗꯕꯅ ꯑꯆꯧꯕ ꯊꯔꯣꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯑꯗꯨꯃꯛ ꯆꯥꯔꯤ꯫ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯄꯥꯟꯗꯒꯤ ꯃꯥꯒ ꯌꯨꯝ ꯁꯥꯕꯒꯤ ꯊꯕꯛ ꯑꯗꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯕ ꯃꯇꯥꯎ ꯊꯣꯏꯕꯅ ꯀꯧꯔꯛꯏ꯫ "ꯑꯆꯧꯕ, ꯂꯣꯏꯔꯕ ꯅꯪꯕꯣ? ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦꯅꯦ, ꯌꯨꯝꯕꯨꯅ ꯁꯥꯎꯕ ꯇꯥꯔꯦ, ꯊꯣꯛꯂꯛꯑꯣ." ꯊꯣꯏꯕꯅ ꯀꯧꯔꯤꯕꯗꯣ ꯑꯆꯧꯕꯁꯨ ꯇꯥꯔꯗꯨꯅ ꯃꯈꯨꯠ ꯆꯥꯝꯅ ꯈꯨꯝꯃꯛꯏ꯫ "ꯂꯣꯏꯔꯦ ꯏꯇꯥꯎ, ꯊꯣꯛꯂꯛꯑꯒꯦ."
ꯑꯆꯧꯕꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯘꯝ ꯆꯪꯁꯤꯟꯈꯤꯒꯦ ꯇꯧꯕ ꯑꯗꯨꯗ ꯊꯥꯔꯣꯅ ꯈꯪꯀꯧ ꯀꯧꯔꯛꯏ꯫ ꯀꯗꯣꯝꯗꯅꯣ ꯁꯣꯝꯗꯅ ꯃꯤꯅ ꯉꯥꯏ ꯂꯩꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯕꯤꯔꯤꯕꯗꯨꯕꯣ? ꯑꯆꯧꯕꯁꯨ ꯊꯥꯔꯣꯗ ꯌꯦꯡꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯃꯈꯣꯡꯗꯤ ꯊꯥꯡꯖꯤꯟꯕ ꯂꯦꯞꯇꯦ ꯑꯗꯨꯒ ꯄꯥꯎꯈꯨꯝꯁꯨ ꯄꯤꯔꯛꯏ꯫ ꯏꯃꯥꯒꯤ ꯃꯅꯥꯛꯇꯅꯤ꯫ ꯊꯥꯔꯣꯅ ꯇꯨꯡꯗꯒꯤ ꯐꯅꯌꯥꯝꯅ ꯀꯧꯔꯕꯁꯨ ꯑꯆꯧꯕꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯀꯧꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯏꯃꯥ! ꯏꯃꯥ! ꯉꯁꯥꯏ ꯃꯈꯩ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯂꯝꯕ ꯁꯅꯥꯔꯩꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯜꯂꯤꯕ ꯏꯅꯐꯤ ꯑꯗꯨꯒꯤ ꯐꯤꯖꯤꯅ ꯃꯃꯤꯠ ꯃꯃꯥꯏ ꯇꯩꯊꯣꯛꯇꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯕ ꯁꯥꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯀꯩꯗꯧꯔꯒꯦꯅꯦ? ꯏꯆꯥꯅ ꯀꯣꯏꯀꯧ ꯀꯧꯔꯤꯕ ꯑꯁꯤꯕꯣ? ꯑꯆꯧꯕꯁꯨ ꯍꯥꯊꯨ ꯃꯃꯥꯗ ꯑꯣꯏꯅꯕꯣꯏ ꯀꯩꯕꯣꯏ ꯅꯨꯡꯇꯤꯒꯤ ꯏꯃꯥꯅ ꯃꯅꯝ ꯅꯝꯕꯤꯗ꯭ꯔꯗꯤ ꯆꯠꯊꯣꯛꯇꯦ ꯍꯥꯏꯕꯁꯦ ꯈꯪꯅ ꯁꯨꯝ ꯍꯪꯅꯦꯕ ꯁꯦ ꯃꯄꯥꯟꯗ ꯊꯣꯏꯕꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯗ ꯃꯈꯨꯠ ꯌꯦꯠꯇꯨ ꯍꯥꯟꯅ ꯊꯥꯡꯖꯤꯡꯗꯨꯅ ꯆꯤꯛꯍꯜꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯅꯣꯟꯊꯗꯨꯅ ꯃꯀꯣꯛꯇ ꯃꯅꯝ ꯅꯝꯍꯜꯂꯕ ꯃꯇꯨꯡꯗꯇ ꯑꯆꯧꯕ ꯍꯔꯥꯎꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥꯒꯤ ꯃꯔꯤ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ, ꯀꯔꯝꯅ ꯂꯥꯞꯅꯕ ꯉꯝꯒꯅꯤ? ꯑꯗꯨꯕꯨ ꯊꯥꯔꯣꯗꯤ ꯍꯦꯟꯅ ꯃꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯋꯥꯈꯜ ꯇꯥꯗꯕꯒꯤ ꯍꯧꯅꯕꯤ ꯃꯉꯣꯟꯗ ꯃꯤꯠꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ ꯑꯗꯨꯒ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇꯗꯤ ꯆꯪꯂꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯁꯥꯎꯔꯗꯨꯅ ꯑꯆꯧꯕꯅ ꯆꯥꯔꯝꯕꯒꯤ ꯀꯣꯜꯂꯤꯛ ꯑꯃꯗꯤ ꯆꯒꯨꯝ ꯑꯗꯨ ꯁꯦꯡꯗꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡ ꯐꯦꯡꯗꯅ ꯅꯝꯁꯤꯜꯂꯝꯗꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯁꯅꯥꯔꯩꯅ ꯍꯥꯏ ꯀꯣꯜꯂꯤꯛꯇꯣ ꯐꯦꯡꯗꯣꯛꯑꯝꯃꯨ, ꯅꯪꯒꯤ ꯄꯥꯕꯅ ꯆꯥꯕꯒꯤꯁꯨ ꯆꯥꯛꯈꯨꯝꯗ ꯂꯩꯍꯧꯕꯅꯤ, ꯃꯗꯨꯁꯨ ꯈꯔ ꯌꯥꯎꯊꯣꯛꯑꯝꯃꯨ꯫ ꯁꯅꯥꯔꯩ ꯑꯁꯤ ꯃꯅꯦꯝ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯕꯦꯕꯥꯔ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯅ ꯊꯥꯔꯣꯗꯨ ꯑꯀꯟꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯀꯩꯅꯣꯗ ꯏꯃꯥ, ꯅꯆꯥꯅꯨꯄꯥꯒꯤ ꯁꯔꯨꯛꯁꯤꯗꯤ ꯐꯦꯡꯐꯝ ꯊꯣꯛꯄꯒꯤ ꯐꯦꯡꯉꯣ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯕꯤꯌꯨ, ꯃꯗꯨꯗꯤ ꯅꯠꯇ꯭ꯔꯗꯅ ꯄꯥꯕꯒꯤꯁꯨ ꯌꯥꯎꯁꯤꯜꯂꯣ ꯀꯥꯏꯗꯨꯗꯤ ꯏꯃꯥꯒꯤꯁꯦ ꯑꯩꯕꯨ ꯑꯣꯠꯀꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤꯅꯦ꯫ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯁꯅꯥꯔꯩꯁꯨ ꯁꯥꯎꯅꯤꯡꯅ ꯆꯩꯔꯛꯏ꯫ ꯑꯣ, ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯦꯕꯥ, ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯅꯉꯣꯟꯗꯗꯤ ꯑꯣꯠꯄ ꯑꯣꯏꯅ ꯎꯔꯕ? ꯑꯗꯨꯗꯤ ꯌꯨꯝꯁꯤꯗ ꯀꯔꯤ ꯋꯥꯈꯟꯗ ꯂꯥꯛꯂꯤꯕꯅꯣ ꯏꯕꯦꯝꯃ? ꯆꯩꯔꯤꯕꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯒꯗ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯍꯦꯟꯅ ꯑꯗꯨꯝ ꯏꯜꯂꯤꯕ ꯐꯤꯒꯗꯨ ꯁꯦꯝ ꯁꯥꯗꯨꯅ ꯃꯉꯛ ꯍꯥꯏꯒꯠꯅ ꯌꯨꯝ ꯕꯨꯔꯦꯝꯕꯤ ꯑꯣꯏꯔꯨꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ? ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯤꯠ ꯐꯝꯊꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯔꯨꯛ ꯈꯛꯇꯃꯛ ꯐꯠ ꯐꯦꯡꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯐꯠꯂꯣꯏ ꯍꯥꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯋꯥꯈꯜ ꯇꯥꯔꯔꯣꯏ ꯈꯟꯅ ꯇꯥꯗ꯭ꯔꯕꯗ ꯀꯔꯤꯗꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ? ꯃꯥꯟꯅꯕ ꯇꯜꯂꯗꯨꯅ ꯁꯅꯥꯔꯩꯁꯨ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ, ꯇꯧꯗꯨꯅꯇ ꯂꯥꯛꯂꯕꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯊꯧ ꯑꯃ ꯑꯣꯏꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯃꯥꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯊꯥꯔꯣꯅ ꯐꯃꯨꯡꯗ ꯄꯣꯊꯥꯔꯤ꯫ ꯇꯧꯔꯤꯕ ꯌꯨꯝꯁꯤꯒꯤ ꯊꯧꯑꯣꯡ ꯈꯨꯗꯤꯡꯃꯛ ꯆꯤꯟꯗꯥ ꯄꯥꯎꯗꯥ ꯍꯩꯕꯤ ꯊꯥꯔꯣꯅ ꯃꯄꯨꯔꯣꯏꯕꯕꯨꯁꯨ ꯈꯪꯍꯟꯗ꯭ꯔꯦ, ꯃꯀꯨꯗꯁꯨ ꯁꯅꯥꯔꯩꯅ ꯈꯪꯍꯟꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯋꯥꯕꯗꯤ ꯁꯅꯥꯔꯩꯁꯨ ꯑꯗꯨꯃꯛ ꯋꯥꯔꯕꯅꯤ, ꯑꯗꯨꯕు ꯏꯃꯨꯡ ꯀꯥꯏꯕ ꯃꯆꯥꯅꯨꯄꯥ ꯑꯍꯟꯅ ꯇꯣꯉꯥꯟꯅ ꯆꯥꯈꯤꯕ ꯄꯥꯝꯃꯟꯗꯕꯒꯤ ꯀꯔꯤꯁꯨ ꯍꯥꯏꯗ ꯈꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯀꯣꯔꯧ ꯃꯥꯅ ꯉꯟꯅ ꯆꯪꯈꯤꯗꯨꯅ ꯑꯃꯝꯕ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯀꯣꯔꯧꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯉꯥꯜ ꯄꯤꯔꯤꯕ ꯊꯥꯖ ꯃꯥꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯉꯥꯜꯍꯜꯂꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯉꯥꯏꯗ ꯂꯦꯞꯄ ꯅꯥꯏꯗ ꯆꯠꯄ ꯃꯔꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯆꯤꯡꯒꯤ ꯂꯝꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯈꯣꯡꯆꯠ ꯆꯠꯈꯤꯕ ꯄꯣꯏꯔꯩꯁꯨ ꯆꯤꯡꯒꯤ ꯃꯩꯇꯩ ꯈꯨꯜ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯔꯦ꯫ ꯂꯩꯀꯥꯏ ꯄꯨꯝꯕ ꯊꯥꯅꯦꯜꯒꯤ ꯃꯥꯡꯒꯣꯜ ꯑꯃꯗꯤ ꯁꯨꯃꯥꯡꯗ ꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯋꯥ ꯈꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯏꯃꯨꯡꯗꯅ ꯁꯅꯥꯔꯩꯅ ꯃꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯤ ꯂꯦꯝꯕꯤꯗ ꯋꯥꯍꯪ ꯍꯪꯂꯤ꯫ ꯏꯕꯦꯝꯃ, ꯏꯆꯥꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯍꯥꯟꯅꯗꯒꯤ ꯑꯇꯣꯝꯕꯒ ꯈꯪꯅ ꯆꯥꯟꯅꯔꯛꯄ ꯑꯣꯏꯕ꯭ꯔꯣ ꯏꯆꯥꯕꯣ? ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯂꯦꯝꯕꯤꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯃꯅꯦꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯑꯗꯨꯃꯛ ꯂꯤꯔꯛꯏ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯃꯃꯥꯡꯗꯒꯤ ꯇꯥ ꯄꯣꯏꯔꯩꯒ ꯅꯨꯡꯁꯤꯅꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯊꯥ ꯑꯃ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯈꯤꯗꯕ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯄꯥꯕꯅ ꯑꯩꯕꯨ ꯆꯤꯡꯃꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥꯗ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯕꯅꯤ꯫ ꯑꯩꯁꯨ ꯋꯥꯅ ꯇꯥ ꯄꯣꯏꯔꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ꯫ ꯃꯥꯅ ꯍꯟꯈꯤꯕꯗ ꯑꯩ ꯇꯨꯡ ꯏꯜꯂꯒꯦ ꯈꯟꯅ ꯏꯜꯂꯛꯄꯅꯤ ꯏꯃꯥ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯁꯅꯥꯔꯩꯁꯨ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯑꯗꯨꯗꯤ ꯄꯥꯎ ꯍꯟꯕ ꯆꯠꯄꯅ ꯀꯝꯗꯧꯕ? ꯄꯥꯎ ꯍꯟꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨ ꯄꯜꯂꯛꯄꯗ ꯂꯦꯝꯕꯤꯗꯨ ꯄꯥꯈꯠꯅ ꯁꯅꯥꯔꯩꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯁꯤꯟꯖꯗꯨꯅ ꯇꯥꯅꯤꯛꯄ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯆꯠꯄꯤꯒꯅꯨ, ꯑꯩꯒꯤ ꯄꯥꯕꯗꯣ ꯌꯥꯝꯅ ꯐꯠꯇꯕꯅꯤ, ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤꯌꯦ ꯏꯃꯥ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯣ ꯏꯃꯥ, ꯑꯩꯕꯨ ꯅꯃ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯣ ꯏꯃꯥ꯫ ꯂꯦꯝꯕꯤꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯃ ꯑꯣꯏꯕꯅ
ꯁꯅꯥꯔꯩꯁꯨ ꯋꯥꯈꯜ ꯇꯥꯔꯦ ꯃꯗꯨꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯦ ꯍꯥꯏꯕꯁꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯃꯈꯩ ꯑꯃꯗꯤ ꯊꯥꯅꯦꯜꯒ ꯁꯅꯥꯔꯩꯒꯁꯨ ꯌꯥꯎꯅ ꯈꯟꯅꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯣꯏꯍꯟꯗꯨꯅ ꯁꯝꯅ ꯈꯥꯎꯌꯩ ꯇꯧꯕ ꯍꯥꯏꯅ ꯌꯥꯁꯤꯟꯅꯗꯨꯅ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯇꯨꯅ ꯂꯦꯝꯕꯤꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯦ ꯉꯁꯤꯗꯤ꯫ ꯊꯥꯔꯣꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯁꯨ ꯂꯦꯝꯕꯤꯗꯤ ꯂꯧꯁꯤꯡ ꯂꯩꯕꯤ ꯕꯦꯕꯥꯔ ꯈꯪꯕꯤ ꯑꯃ ꯑꯣꯏꯕꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯛꯄꯗ ꯁꯅꯥꯔꯩꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯤ ꯃꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯤꯗ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅꯗꯅ ꯏꯟꯁꯥꯡ ꯁꯦꯝꯃꯤꯟꯅꯔꯤ꯫ ꯀꯔꯤꯒꯤ ꯑꯁꯨꯛ ꯉꯟꯅ ꯍꯧꯒꯠꯂꯤꯕꯅꯣ? ꯏꯪꯊꯝꯊꯥꯒ ꯑꯣꯏꯔꯦ, ꯏꯔꯨ ꯂꯨꯖꯕꯁꯤ ꯏꯁꯤꯡ ꯏꯪ ꯏꯪ ꯂꯥꯎꯕ ꯄꯨꯈ꯭ꯔꯤꯒꯤꯁꯤꯅ ꯂꯨꯖꯕꯅꯤꯅ ꯅꯥꯅꯤꯅꯦ ꯅꯪꯕꯣ꯫ ꯃꯅꯦꯝꯅ ꯅꯨꯡꯁꯤꯅ ꯆꯩꯕꯣꯏ ꯁꯦꯟꯅꯕꯣꯏ ꯉꯥꯡꯖꯔꯛꯂꯤꯕ ꯑꯁꯤꯗ ꯂꯦꯝꯕꯤꯁꯨ ꯅꯨꯡꯁꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯊꯦꯝꯂꯛꯏ꯫ ꯍꯣꯏ ꯏꯃꯥ, ꯁꯥꯎꯔꯅꯨ ꯏꯃꯥ, ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯁꯤꯗꯒꯤ ꯈꯔ ꯈꯖꯤꯛ ꯊꯦꯡꯊꯔꯒꯦ꯫ ꯉꯁꯤꯗꯤ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ, ꯄꯥꯈꯠꯅ ꯄꯨꯛ ꯍꯧꯒꯠꯈꯤꯕꯒꯤꯅꯤ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯛꯈꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯌꯣꯟꯅꯕꯤ ꯊꯥꯔꯣꯅ ꯌꯥꯀꯥꯏꯔꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯑꯅꯤꯁꯤꯅ ꯆꯥꯛꯈꯨꯝꯗ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯍꯥꯏꯐꯦꯠ ꯇꯥꯔꯗꯨꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕꯒꯤ ꯅꯣꯛꯃꯤꯟꯅꯔꯤꯅꯤꯅꯦ꯫ ꯁꯤꯗꯩꯗꯤ ꯅꯪꯁꯨ ꯄꯥꯈꯣꯟꯅ ꯁꯤꯔꯗꯕꯅꯤ ꯃꯧꯅꯥꯎ꯫ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯕ ꯍꯥꯏꯕꯗꯨꯅꯤ ꯅꯣꯡꯃꯇ ꯂꯦꯝꯕꯤꯅ ꯁꯣꯏꯔꯨꯗꯕꯅ꯫ ꯃꯅꯦꯝꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯍꯥꯏꯕꯃꯛ ꯌꯥꯏ, ꯑꯗꯨꯕꯨ ꯊꯥꯔꯣꯗꯤ ꯑꯣꯟꯁꯤꯟꯗꯨꯅ ꯃꯅꯦꯝꯒ ꯈꯨꯝꯅꯕ ꯉꯥꯡꯅꯕ ꯂꯦꯞꯇꯦ꯫ ꯂꯦꯝꯕꯤꯅ ꯌꯥꯎꯁꯤꯜꯂꯛꯀꯦ ꯇꯧꯕꯗꯁꯨ ꯁꯅꯥꯔꯩꯅ ꯏꯪꯒꯤꯠ ꯄꯤꯗꯨꯅ ꯌꯥꯎꯍꯟꯗꯦ, ꯃꯔꯝꯗꯤ ꯃꯧ ꯃꯁꯦꯟ ꯈꯠꯅꯗꯨꯅ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯄꯥꯝꯗꯕꯅ꯫ ꯊꯥ ꯑꯃ ꯂꯩꯔꯛꯄꯁꯤꯗ ꯂꯦꯝꯕꯤꯅ ꯊꯥꯔꯣꯕꯨ ꯃꯆꯦꯃꯛꯅꯤ ꯈꯟꯖꯩ, ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯃꯅꯦꯝ ꯃꯀꯨꯗ ꯎꯠꯂꯤꯕ ꯅꯤꯌꯝ ꯑꯁꯤꯗꯤ ꯄꯥꯝꯗꯕ ꯃꯔꯝꯅ ꯃꯥ ꯌꯥꯝꯅ ꯄꯦꯟꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯗꯨꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯔꯕꯅꯤꯅ ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯇꯧꯔꯤꯕꯅꯦꯕ꯫ ꯁꯤꯗꯩꯁꯤꯗ ꯑꯩꯅꯒ ꯂꯩꯔꯝꯗ꯭ꯔꯗꯤ ꯏꯃꯥꯅ ꯎꯀꯥꯏ ꯇꯛꯑꯃꯅꯤꯅꯦ꯫ ꯂꯦꯝꯕꯤꯅ ꯁꯥꯎꯔꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯀꯩꯗꯧꯔꯒꯦ? ꯄꯤꯁꯨꯝ ꯃꯅꯤꯗꯨ ꯁꯝꯅꯔꯒ ꯆꯪꯂꯛꯏꯗꯨꯅ꯫ ꯃꯥꯒꯤ ꯅꯨꯄꯥ ꯃꯄꯨꯔꯣꯏꯕꯗ ꯏꯁꯧ ꯃꯆꯥ ꯂꯥꯡꯕꯗꯤ ꯍꯧꯅꯁꯥꯅꯤ ꯈꯜꯂꯗꯨꯅ ꯂꯦꯝꯕꯤ ꯄꯣꯏꯔꯩꯗ ꯑꯣꯏꯅ ꯇꯥꯏꯅꯔꯛꯏ꯫ ꯍꯣ, ꯄꯤꯁꯨꯝꯒꯤ ꯖꯒꯣꯏ ꯀꯧꯏꯁꯤꯅ ꯇꯝꯃꯤꯕꯅꯤ, ꯁꯨꯛꯇꯣꯛ ꯁꯨꯛꯆꯤꯟ ꯇꯧꯔꯒ ꯐꯖꯒꯗ꯭ꯔꯥ ꯌꯦꯡꯂꯤꯕꯅꯤ꯫ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯄꯣꯏꯔꯩꯗꯤ ꯍꯧꯅ ꯅꯣꯛꯇꯨꯅ ꯀꯩ ꯍꯥꯏꯕ? ꯄꯤꯁꯨꯝꯒꯤ ꯖꯒꯣꯏꯕ? ꯀꯗꯥꯏꯗꯒꯤ ꯋꯥꯍꯩꯅꯣꯗꯨꯅ? ꯍꯣꯏꯃ, ꯁꯤꯔꯦ ꯑꯩꯗꯤ꯫ ꯄꯣꯏꯔꯩꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗ ꯂꯦꯝꯕꯤꯁꯨ ꯃꯈꯨꯠ ꯃꯁꯥ ꯑꯗꯨꯅ ꯂꯥꯝꯗꯨꯅ ꯄꯣꯏꯔꯩꯒꯤ ꯄꯥꯝꯕꯣꯝꯗ ꯊꯥꯖꯤꯜꯂꯤ, ꯑꯗꯨꯒ ꯃꯆꯤꯟꯒ ꯇꯨꯝꯊꯣꯛꯑꯒ ꯄꯥꯎꯗꯝꯂꯛꯏ꯫ ꯐꯥꯒꯤ ꯅꯠꯇꯤꯌꯦ ꯑꯩꯅ ꯁꯥꯎꯔꯤꯁꯦ꯫ ꯅꯣꯏꯒꯤ ꯅꯇꯩꯃ ꯅꯥꯠꯄꯨ ꯇꯥꯗꯕꯤꯁꯦ ꯀꯔꯝꯕ ꯅꯨꯃꯤꯠꯇꯒꯗꯤ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ? ꯃꯁꯤꯕꯨ ꯃꯃꯥ ꯃꯄꯥꯅꯒ ꯀꯩꯝꯇ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯥ ꯀꯩꯅꯣ? ꯁꯤꯅ ꯏꯅꯦꯝꯅꯤ, ꯃꯁꯤꯅ ꯏꯀꯨꯅ ꯍꯥꯏꯕꯁꯦ ꯃꯥ ꯀꯩꯝꯇ ꯈꯪꯗ꯭ꯔꯦ꯫ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯄꯣꯏꯔꯩꯁꯨ ꯆꯪꯁꯤꯟꯗꯨꯅ ꯌꯨꯝꯒꯤ ꯃꯤꯑꯣꯏ ꯑꯇꯩ ꯇꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯦꯝꯕꯤꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯈꯛ ꯇꯥꯅꯕ ꯃꯑꯣꯡꯗ ꯈꯣꯟꯖꯦꯜ ꯇꯞꯊꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣꯅꯦ, ꯇꯞꯅ ꯍꯥꯏꯌꯨ꯫ ꯏꯇꯩꯃ ꯍꯣꯏ ꯇꯥꯔꯒ ꯅꯪ ꯅꯁꯝꯒꯗꯣ ꯅꯥꯄꯤ ꯐꯣꯏꯕꯗꯧꯅ ꯐꯣꯏꯕꯤꯈꯤꯕ ꯇꯥꯔꯤꯃꯤ ꯅꯪꯕꯣ꯫ ꯃꯤꯅ ꯐꯨꯕꯤꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯦꯝꯕꯤꯁꯨ ꯄꯣꯏꯔꯩꯒꯤ ꯃꯈꯨꯠꯀꯗꯨ ꯏꯟꯊꯣꯛꯇꯨꯅ ꯀꯔꯤ ꯍꯥꯏꯕ? ꯁꯝꯁꯦ ꯐꯣꯏꯕꯤꯈꯤꯅꯤ ꯍꯥꯏꯕ? ꯑꯣ, ꯃꯤꯅ ꯑꯩꯒꯤ ꯁꯝꯁꯦ ꯐꯣꯏꯔꯒ ꯇꯥ ꯄꯣꯏꯔꯩꯗꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯦꯡꯕꯗꯧꯅ ꯌꯦꯡꯉꯒ ꯂꯩꯕꯤꯗꯣꯏ ꯅꯠꯇ꯭ꯔꯣ? ꯐꯩ, ꯍꯟꯗꯣꯛ꯫ ꯄꯣꯏꯔꯩꯕꯨ ꯏꯟꯊꯣꯛꯑꯝꯗꯨꯅ ꯂꯦꯝꯕꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯄꯣꯏꯔꯩꯁꯨ ꯅꯣꯛꯅ ꯑꯗꯨꯃꯛ ꯄꯣꯊꯥꯈ꯭ꯔꯦ, ꯑꯗꯨꯕꯨ ꯂꯦꯝꯕꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯋꯥꯈꯜꯗ ꯊꯥꯔꯣꯕꯨ ꯀꯔꯝꯅ ꯋꯥꯈꯜ ꯇꯥꯍꯟꯒꯅꯤ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯜꯂꯒ ꯂꯩꯔꯦ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯂꯥꯛꯂꯕ ꯃꯥꯜꯂꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯐꯅꯌꯥꯝ ꯊꯦꯡꯂꯕ ꯀꯥꯟꯗ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯌꯨꯝꯒꯤ ꯅꯨꯄꯥ ꯃꯈꯩꯅ ꯃꯥꯒꯤ ꯃꯊꯧ ꯆꯠꯈ꯭ꯔꯕ ꯃꯇꯝꯅꯤ꯫ ꯁꯅꯥꯔꯩ ꯑꯃꯗꯤ ꯂꯦꯝꯕꯤ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯃꯆꯥ ꯑꯗꯨꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯄꯥꯜꯂꯤꯕ ꯃꯈꯩ ꯑꯗꯨꯗꯒꯤ ꯍꯩꯁꯤꯡ ꯐꯥꯔꯕ ꯍꯦꯛꯄ ꯌꯥꯔꯕ ꯈꯔ ꯈꯟꯗꯨꯅ ꯍꯦꯛꯂꯕ ꯃꯇꯨꯡꯗ ꯃꯥꯏꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯄꯨꯟꯅ ꯐꯝꯗꯨꯅ ꯍꯋꯥꯏꯅ ꯍꯋꯥꯏꯒꯤ, ꯍꯪꯒꯥꯝꯅ ꯍꯪꯒꯥꯝꯒꯤ ꯃꯄꯨꯟ ꯁꯦꯝꯂꯤ꯫ ꯁꯦꯝꯅ ꯋꯥꯔꯤꯁꯨ ꯁꯥꯔꯤ꯫ ꯏꯕꯦꯝꯃ ꯂꯦꯝꯕꯤꯌ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ꯫ ꯏꯃꯧꯅ ꯋꯥꯈꯜ ꯈꯔ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯆꯦ ꯑꯁꯤꯒ ꯃꯥꯟꯅꯔꯒ ꯇꯨꯡꯗ ꯏꯃꯨꯡ ꯑꯁꯤꯗ ꯈꯠꯅ ꯆꯩꯅ ꯇꯧꯔꯛꯀꯅꯨꯀꯣ, ꯑꯄꯪꯕꯅꯤ ꯈꯟꯗꯣꯛꯎꯀꯣ ꯏꯕꯦꯝꯃ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯗꯨꯗ
ꯊꯔꯣꯗꯣ ꯏꯃꯨꯡꯂꯣꯝꯗꯒꯤ ꯄꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯕꯗꯨ ꯂꯦꯝꯕꯤ ꯑꯃꯗꯤ ꯁꯅꯥꯔꯩ ꯑꯅꯤꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯑꯗꯨꯕꯨ ꯆꯨꯝꯅ ꯑꯗꯨꯃꯛ ꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯗꯨꯅ ꯑꯅꯤꯃꯛ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯑꯗꯨꯃꯛ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤ ꯁꯣꯝꯗꯅ ꯊꯔꯣꯗꯨ ꯃꯅꯦꯝ ꯁꯅꯥꯔꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯁꯅꯥꯒꯤ ꯂꯤꯛ ꯃꯆꯥ ꯑꯃꯈꯛ ꯂꯩꯕꯗꯨ ꯃꯄꯥꯝꯂꯣꯝꯒꯤ ꯃꯃꯥꯅ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯄꯒꯤꯗꯃꯛꯇ ꯍꯨꯔꯥꯟꯗꯨꯅ ꯄꯨꯔꯤꯕꯅꯤ ꯍꯥꯟꯅꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯐꯪꯉꯛꯄ ꯁꯦꯜ ꯄꯨꯝꯕ ꯃꯥꯅ ꯄꯥꯏꯁꯤꯟꯗꯨꯅ ꯃꯅꯦꯝꯗ ꯈꯔ ꯄꯤꯈ꯭ꯔꯦ ꯍꯥꯏꯖꯅꯗꯨꯅ ꯃꯄꯥꯝꯗ ꯑꯗꯨꯃꯛ ꯇꯪꯈꯥꯏ ꯊꯩꯔꯛꯄꯒꯤ ꯍꯩꯅꯕꯤꯗꯨꯅ ꯉꯁꯤꯗꯤ ꯃꯤꯒꯤ ꯎꯄꯨ ꯐꯥꯛꯇꯨꯅ ꯁꯅꯥ ꯍꯨꯔꯥꯟꯗꯨꯅ ꯃꯌꯨꯝꯗ ꯊꯩꯅꯕꯒꯤꯗꯃꯛ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯀꯥꯆꯤꯟꯗ ꯐꯝꯗꯨꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯇꯥꯗꯅꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯩꯅ ꯍꯥꯏꯕ ꯁꯤꯟꯐꯝꯗꯨꯗꯤ ꯄꯨꯔꯛꯂꯕ꯭ꯔꯥ ꯅꯪꯕꯣ ꯃꯃꯥꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯊꯔꯣꯁꯨ ꯐꯤꯖꯤꯗ ꯌꯣꯝꯁꯤꯟꯗꯨꯅ ꯀꯤꯁꯤ ꯆꯦꯠꯅ ꯀꯤꯁꯤꯟꯗꯨꯅ ꯄꯨꯔꯛꯈꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯎꯔꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯃꯥ ꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯄꯨꯔꯛꯂꯕꯅꯤ ꯑꯁꯤ ꯑꯣꯏꯔꯕꯗꯤ ꯏꯕꯥꯅꯤꯅ ꯈꯜꯂꯤꯕ ꯄꯨꯝꯕꯁꯦ ꯐꯪꯒꯅꯤꯗꯅ ꯃꯃꯥ ꯑꯃꯅ ꯃꯌꯨꯝ ꯄꯥꯜꯂꯕꯤ ꯃꯆꯥ ꯑꯃꯗ ꯇꯥꯛꯀꯗꯕ ꯅꯤꯌꯣꯝ ꯑꯗꯣ ꯅꯠꯇ꯭ꯔꯦ ꯏꯪꯉꯦꯂꯩꯅ ꯊꯔꯣꯗ ꯇꯧꯔꯤꯕ ꯇꯥꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗꯤ ꯃꯤꯒꯤ ꯃꯌꯨꯝ ꯑꯃꯕꯨ ꯊꯨꯒꯥꯏꯔꯨꯔꯣ ꯍꯥꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯆꯥꯅ ꯁꯣꯏꯔꯛꯂꯕꯁꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯅ ꯇꯧꯔꯤꯕꯁꯤ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯁꯦꯝꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯗꯨꯝ ꯃꯥꯅ ꯑꯍꯣꯏꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯔꯦ ꯄꯤꯛꯂꯤꯉꯩꯗ ꯂꯩꯈꯣꯝ ꯂꯩꯇꯟꯗꯧꯅ ꯄꯦꯠ ꯂꯥꯎꯔꯤꯉꯩ ꯃꯇꯝꯗ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯍꯧꯒꯗꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯪꯉꯦꯂꯩꯅ ꯊꯔꯣꯕꯨ ꯁꯦꯝꯕꯗꯤ ꯀꯔꯝꯅ ꯁꯦꯝꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯨꯛ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯕ ꯃꯧ ꯑꯃꯒꯤ ꯂꯤꯆꯠ ꯆꯠꯇꯅ ꯁꯦꯝꯂꯤꯕꯗꯤ ꯃꯆꯥꯅꯨꯄꯤꯅ ꯎꯠꯂꯛꯂꯤꯕ ꯁꯅꯥ ꯑꯗꯨ ꯎꯕꯗ ꯏꯪꯉꯦꯂꯩ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯇꯨꯅ ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯁꯅꯥ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ ꯃꯁꯤ ꯀꯥꯏꯊꯣꯛꯑꯒ ꯏꯆꯥꯒꯤ ꯅꯥꯒꯤ ꯅꯥꯔꯤ ꯑꯃꯁꯨ ꯁꯥꯗꯣꯛꯍꯧꯕ ꯌꯥꯔꯒꯅꯤ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯅꯣꯛꯏ ꯑꯗꯨꯒ ꯏꯪꯉꯦꯂꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯃꯇꯥꯒꯨꯝ ꯋꯥ ꯑꯃ ꯈꯪꯍꯥꯏꯔꯛꯏ ꯏꯍꯦ ꯅꯪꯒꯤ ꯇꯥꯗ ꯑꯃꯨꯕꯅ ꯅꯪꯁꯦ ngasi laklabadi maga amta thengnasi haibani ne nangini haidana khudol kharasu pigadabagi leiduna purakani haibani amuba palakpa adu tharo masadu ihei heinadana pakhum pirei ima ai unarageda ta asawbana khanga aga amu aibu kai khankhine pakhum adu mawa laude haibagi matagum ingelei mangakka haigatana mana kaidawdorige nangi kari leibi bangamibage nanem nedana pakhonda paksi da si haidai imung ado isaga maisu sanade mai kai su paknadi aduna ne isu oiba ngamdribase khangabra ibema imana hairibase munna taw nangi hazira suba nangna nuksi zare haidana chaliba adudagi dine ibunga amubase masine hena phai maral mathumsu awat pa leitaba sel paiba nupa sina ne hena phaba heliko imadine wakhal munna khalaningiko afaba pauktakna mangzil thaduna kadaida kari haidana nganglabadi pumnamak phabani adubu thaujinba kanba miwa ngangnaba haibi majagi tungi yengdaduna ngangliba mayam asida tharogi mapoktasu mama amana hairaklabani do haidana amuksu khalai chumi maral mathum leiba sel paibadi amubana adumak heli aduga chamamnaba wakhal amaga iroinana mapuroibagi maithong adubu mami samna mamita una mamada pakhum pirei ima ngasi gidi unarage adubu ai matung tabada unaba pamtre ngasi imagi maphamda aina harau selda oirabasu piribasa ining tamna piribasa ta asawbugi mapana ne inge leido masana pigi wafamaduda yaningdraduna makokta haifet illaga hairi nang pangbase lerang khigadro ha sangsar sida nang mupangba misibu koina zalaga thira phawbada phangaroi ni bema mamana fane yamna hairabasu tharo tasengna sawbudi nusiba maramna asum yaninglaktraduna mama masa anido khanaraktuna tharona manem sanarigi sanaga do hallaga puduna lakle amuk khana laklaroi haiduna hauna lauduna khanaramba matungda magi tungi hanu thangi punsida pothafam oigedawriba mapurebagi sangaida halakle tharona imung sanglakpada lembina changang londuna manem sanarega harau na thakminaduna wari nuksiba kaya ama saduna leirambadu tharo thongjinda leptuna lona tari hayengwai nasega nataigagi masa singna chawraklaba matamda makhoina hal oiduna nanga atombagagi na saduna angang oina yum inkholase
ꯀꯣꯟꯗꯨꯅ ꯑꯃꯨꯛ ꯍꯤꯡꯒꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯅꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯔꯤꯕ ꯁꯦꯜ ꯇꯥꯜꯂꯤꯕꯁꯦ ꯏꯃꯥ ꯑꯩꯗꯤ ꯏꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯈꯪꯖꯗ ꯍꯤꯡꯖꯔꯛꯄꯅꯤ ꯇꯨꯡꯒꯤ ꯏꯆꯥ ꯏꯁꯨꯗ ꯄꯤꯒꯗꯕ ꯄꯥꯎꯇꯥꯛ ꯍꯤꯡꯒꯗꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯂꯝꯕꯤ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯏꯃꯥꯅ ꯇꯥꯛꯄꯤꯌꯨꯀꯣ ꯁꯅꯥꯔꯩꯒꯤ ꯊꯃꯣꯏꯗ ꯃꯃꯧ ꯂꯦꯝꯕꯤꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯄꯣꯛꯍꯟꯈ꯭ꯔꯗꯨꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯃꯥꯡꯑꯣꯏꯅꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯀꯔꯤꯒꯤ ꯇꯥꯛꯑꯣꯏꯗꯣꯏꯅꯣ ꯇꯥꯛꯇꯣꯏꯅꯤ ꯏꯃꯥꯅ ꯂꯣꯏꯅ ꯇꯥꯛꯇꯣꯏꯅꯤ ꯑꯗꯨꯒꯅꯦ ꯃꯔꯨ ꯑꯣꯏꯅ ꯅꯆꯦꯁꯤꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯕꯁꯨ ꯏꯃꯧꯅ ꯌꯨꯝꯁꯤꯕꯨꯗꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯛꯎꯀꯣ ꯂꯦꯝꯕꯤꯁꯨ ꯍꯣꯏ ꯍꯥꯏꯕꯒ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ ꯁꯣꯝꯗ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯤ ꯇꯥꯔꯝꯕ ꯊꯔꯣꯗꯤ ꯃꯄꯤ ꯃꯔꯥ ꯆꯦꯜꯂꯦ ꯃꯅꯦꯝꯅ ꯄꯤꯔꯤꯕ ꯄꯥꯎꯇꯥꯛ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯒ ꯃꯥꯒꯤ ꯍꯦꯛ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯄꯤꯔꯛꯂꯤꯕ ꯍꯥꯏꯔꯛꯂꯤꯕ ꯄꯥꯎꯇꯥꯛ ꯑꯗꯨꯒ ꯈꯦꯠꯅꯃꯟꯕꯅ ꯊꯔꯣ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯡꯀꯛ ꯑꯗꯨꯗ ꯂꯦꯝꯕꯤꯁꯨ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯇꯥꯁꯤꯟꯅꯕ ꯊꯣꯛꯂꯛꯄꯗ ꯃꯄꯥ ꯆꯥꯅꯅ ꯊꯔꯣꯅ ꯀꯞꯂꯝꯕꯗꯨ ꯎꯔꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯊꯔꯣ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯇꯧ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯈꯪꯕ ꯉꯝꯂꯕꯤ ꯂꯦꯝꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ ꯏꯆꯦ ꯄꯪꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯏꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯎꯕ ꯉꯝꯃꯛꯂꯕꯁꯤ ꯐꯥꯎꯕꯗ ꯏꯃꯥ ꯍꯥꯏꯅ ꯀꯔꯤꯒꯤ ꯀꯧꯕ ꯀꯤꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯑꯩꯅ ꯐꯍꯟꯒꯅꯤ ꯏꯆꯦꯅ ꯑꯐꯕ ꯃꯧ ꯑꯃ ꯑꯣꯏꯔꯛꯅꯕ ꯑꯩꯅ ꯍꯣꯠꯅꯒꯅꯤ ꯌꯨꯝꯒꯤ ꯑꯍꯟ ꯈꯛꯇꯅ ꯌꯨꯝ ꯑꯃ ꯁꯦꯝꯒꯠ ꯁꯥꯒꯠꯀꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ ꯑꯉꯥꯡ ꯃꯥꯒꯤ ꯃꯒꯨꯟꯁꯨ ꯑꯃꯨꯛ ꯌꯦꯡꯁꯤꯗꯣ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯔꯣꯗꯣ ꯉꯁꯤꯒꯤ ꯑꯌꯨꯛꯁꯤꯃꯗꯤ ꯉꯟꯅ ꯌꯥꯍꯧꯔꯛꯏ ꯑꯗꯨꯒ ꯄꯨꯈ꯭ꯔꯤꯗ ꯆꯠꯇꯨꯅ ꯏꯔꯨꯖꯅꯕ ꯊꯧꯔꯥꯡꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯂꯦꯝꯕꯤꯅ ꯄꯔꯞ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯅꯤꯡꯗ ꯃꯥꯅ ꯉꯔꯥꯡ ꯁꯣꯛꯇꯨꯅ ꯊꯝꯕ ꯏꯁꯤꯡ ꯑꯗꯨꯅ ꯏꯔꯨꯖꯔꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩꯗꯤ ꯃꯥꯅ ꯑꯣꯏꯅ ꯀꯠꯈ꯭ꯔꯦ ꯊꯔꯣꯁꯨ ꯐꯅꯌꯥꯝ ꯀꯟꯅꯗꯤ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯅꯕ ꯍꯣꯠꯅꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯏꯔꯨꯖꯔꯨꯔꯒ ꯍꯜꯂꯛꯄꯗ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯆꯝ ꯆꯝꯅ ꯂꯦꯝꯕꯤꯗ ꯍꯪꯂꯛꯏ ꯏꯅꯥꯎ ꯅꯪꯗꯤ ꯀꯗꯥꯏꯗ ꯂꯨꯖꯒꯦ ꯅꯣꯛꯅꯤꯡꯕꯗꯤ ꯐꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯅꯣꯛꯊꯣꯛꯂꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯏꯆꯦ ꯄꯨꯈ꯭ꯔꯤ ꯇꯥꯅ ꯑꯌꯨꯛꯇ ꯆꯠꯂꯒ ꯏꯔꯨꯖꯕꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯅꯪꯉꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯁꯣꯛꯆꯤꯜꯂꯒ ꯊꯝꯃꯤ ꯏꯁꯤꯡꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯂꯨꯖꯔꯦ ꯄꯥꯎꯇꯥꯛ ꯍꯩꯕꯁꯤꯗꯤ ꯑꯐꯕꯕꯨ ꯑꯣꯏꯔꯕꯗꯤ ꯑꯍꯟ ꯍꯥꯏꯕ ꯂꯩꯇꯦ ꯑꯉꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯂꯧꯕ ꯌꯥꯕ ꯈꯪꯖꯤꯟꯕ ꯌꯥꯕꯕꯨ ꯑꯣꯏꯔꯕꯗꯤ ꯂꯧꯁꯤꯟꯒꯗꯕꯅꯤ ꯊꯔꯣꯁꯨ ꯉꯁꯤ ꯂꯦꯝꯕꯤꯒꯤ ꯋꯥꯍꯩꯗ ꯈꯪꯕ ꯉꯝꯂꯦ ꯃꯗꯨꯗꯤ ꯊꯕꯛ ꯊꯨꯅ ꯇꯧꯕ ꯅꯪꯅꯅꯕ ꯏꯁꯤꯡ ꯁꯣꯛꯆꯤꯟꯕ ꯍꯥꯏꯕꯁꯤꯃ ꯑꯃꯗ ꯁꯣꯏꯈ꯭ꯔꯕꯁꯨ ꯑꯃꯗꯗꯤ ꯁꯣꯏꯍꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯔꯣ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯇꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯍꯥꯞꯄ ꯄꯣꯂꯥꯡ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯁꯦꯝꯕ ꯍꯧꯏ ꯁꯣꯝꯗꯅ ꯁꯅꯥꯔꯩꯁꯨ ꯏꯔꯨꯖꯔꯨꯔꯕ ꯃꯇꯨꯡꯗ ꯃꯃꯧ ꯂꯦꯝꯕꯤꯅ ꯊꯕꯛ ꯍꯧꯔꯝꯃꯅꯤ ꯃꯇꯦꯡ ꯄꯥꯡꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜꯗꯒꯤ ꯄꯤꯔꯨꯛ ꯈꯔꯁꯨ ꯍꯦꯛꯇꯨꯅ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯋꯥ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ ꯏꯕꯦꯝꯃ ꯍꯥꯏ ꯂꯦꯝꯕꯤ ꯁꯦ ꯏꯃꯥꯅꯅꯦ ꯄꯤꯔꯨꯛ ꯈꯔꯁꯨ ꯄꯨꯔꯛꯂꯕꯅꯤ ꯃꯁꯤꯅ ꯀꯥꯡꯁꯨ ꯇꯧꯔꯁꯤ ꯑꯗꯨꯒ ꯑꯇꯩ ꯆꯝꯊꯣꯡ ꯑꯃꯒ ꯇꯧꯔꯒ ꯉꯁꯤ ꯅꯣꯡꯃꯒꯤ ꯄꯥꯡꯅꯕ ꯆꯥꯔꯁꯤꯁꯦ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯅ ꯍꯟꯅ ꯌꯦꯡꯉꯨꯕ ꯇꯧꯗꯅ ꯄꯤꯔꯨꯛ ꯑꯗꯨ ꯊꯔꯣꯒꯤ ꯃꯃꯥꯡꯗ ꯇꯞꯅ ꯊꯝꯗꯨꯅ ꯐꯤꯗꯥ ꯑꯃ ꯂꯧꯗꯨꯅ ꯐꯝꯅꯕ ꯇꯧꯔꯤꯉꯩ ꯂꯦꯝꯕꯤꯁꯨ ꯆꯪꯂꯛꯇꯨꯅ ꯏꯆꯦ ꯏꯃꯥ ꯀꯔꯤ ꯏꯟꯁꯥꯡ ꯇꯧꯔꯁꯤ ꯍꯥꯏꯕꯅꯣ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯅꯦ ꯈꯣꯟꯖꯦꯜ ꯑꯗꯨꯅꯦ ꯁꯅꯥꯔꯩꯗꯤ ꯏꯉꯛꯉꯛꯅ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯝꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯂꯤꯕ ꯊꯔꯣꯗ ꯑꯃꯨꯛ ꯌꯦꯡ ꯏꯉꯥꯎꯉꯥꯎꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯂꯦꯝꯕꯤꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯒꯗꯤ ꯏꯃꯧ ꯊꯔꯣ ꯑꯣꯏꯔꯝꯃꯦꯗꯅ ꯊꯔꯣꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯏꯃꯥ ꯉꯁꯤꯗꯤ ꯆꯥꯛꯈꯨꯝꯁꯦ ꯑꯩꯅ ꯑꯃꯨꯛ ꯆꯪꯉꯒꯦꯗꯅ ꯆꯪꯉꯕ ꯋꯥꯈꯜ ꯇꯥꯅ ꯑꯁꯨꯝꯅ ꯃꯃꯧꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯅꯥꯔꯩꯗꯤ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯃꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯃꯃꯧ ꯑꯍꯟꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯨꯝ ꯑꯁꯤꯕꯨ ꯀꯣꯟꯗꯨꯅ ꯃꯃꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯁꯤꯅꯤ ꯄꯥꯝꯖꯕ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨ ꯐꯪꯒꯅꯤ ꯈꯪꯂꯕꯗ ꯁꯅꯥꯔꯩ ꯃꯃꯣꯟ ꯅꯣꯛꯅ ꯀꯥꯏꯗꯦꯗ ꯏꯃꯧꯅ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯆꯪꯕꯗ ꯑꯊꯤꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯏꯃꯧꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯕ ꯉꯥꯛꯇꯅꯤ ꯃꯆꯦ ꯑꯃꯗꯤ ꯃꯅꯦꯝ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗ ꯂꯦꯝꯕꯤꯁꯨ ꯍꯔꯥꯎꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯌꯦꯡꯖꯔꯤ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯅꯤꯡꯖꯕ ꯃꯧꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯕ ꯍꯥꯏꯕ ꯑꯁꯤ ꯅꯤꯡꯕ ꯊꯨꯡꯂꯕꯗ ꯍꯥꯟꯅ ꯈꯨꯗꯣꯡ ꯊꯤꯔꯝꯕ ꯅꯨꯡꯁꯥ ꯊꯤꯔꯝꯕꯗꯒꯤ ꯍꯦꯟꯅ ꯋꯥꯔꯕ ꯑꯋꯥꯕ ꯑꯃ ꯄꯨꯗꯨꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯃꯄꯩ ꯂꯥꯛꯄꯒꯨꯝ ꯑꯋꯥꯕ ꯀꯌꯥꯅ ꯃꯈꯣꯏꯕꯨ ꯑꯣꯠꯅꯕꯒꯤꯗꯃꯛ
ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤꯗꯤ ꯈꯪꯖꯗꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯕꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯖꯤꯟꯅ ꯂꯣꯏꯅꯔꯤ ꯈꯣꯡꯆꯠꯅꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯨꯛ ꯅꯣꯛꯄ ꯑꯃꯨꯛ ꯀꯞꯄ ꯅꯣꯛꯄ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯍꯥꯏꯅꯔꯤꯕꯅꯤ ꯃꯇꯝ ꯈꯔ ꯋꯥꯔꯨꯔꯕ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯕꯅꯤꯅ ꯑꯋꯥꯕꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯂꯦꯗꯣ ꯊꯔꯣꯁꯨ ꯃꯕꯨꯛꯇ ꯃꯆꯥꯅ ꯄꯨꯔꯛꯂꯦꯗꯣ ꯃꯥ ꯈꯛꯇ ꯅꯠꯇꯅ ꯂꯦꯝꯕꯤꯁꯨ ꯑꯗꯨꯃꯛ ꯊꯔꯣꯒ ꯊꯥ ꯑꯅꯤ ꯀꯥꯟꯅꯅ ꯇꯨꯡꯗ ꯃꯥꯡꯗꯅ ꯄꯨꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯄꯨꯝꯕ ꯑꯃꯨꯛꯇꯗ ꯂꯥꯛꯂꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯍꯥꯏꯖꯔꯤꯕꯅꯤꯗꯣ ꯅꯨꯡꯊꯤꯜ ꯄꯥꯎꯕ ꯑꯣꯏꯁꯤꯜꯂꯛꯄꯗ ꯊꯔꯣ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯁꯨꯃꯥꯡꯗꯒꯤ ꯃꯔꯨꯝ ꯑꯣꯏꯔꯞ ꯇꯧꯕ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯝꯗꯨꯅ ꯃꯇꯝꯒ ꯆꯥꯟꯅꯅ ꯏꯪꯈꯣꯜꯒꯤ ꯑꯀꯣꯏꯕꯗ ꯄꯥꯟꯕ ꯍꯩ ꯃꯈꯜ ꯈꯔ ꯍꯦꯛꯇꯨꯅ ꯊꯨꯝ ꯃꯣꯔꯣꯛ ꯅꯝꯗꯨꯅ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯃꯤꯟꯅꯔꯤ ꯏꯆꯦ ꯏꯆꯥ ꯑꯅꯤꯁꯤꯅ ꯆꯥꯎꯔꯛꯂꯕ ꯇꯨꯡꯗ ꯈꯠꯅ ꯆꯩꯅꯗꯨꯅ ꯂꯩꯍꯟꯁꯤꯀꯣ ꯏꯆꯦ ꯂꯦꯝꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯔꯣꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯔꯤꯒꯤ ꯈꯠꯅ ꯆꯩꯅꯍꯟꯒꯗꯧꯔꯤꯕꯅꯣ ꯑꯅꯤꯃꯛ ꯃꯃꯥ ꯑꯃꯠꯇꯅ ꯄꯣꯛꯄ ꯃꯆꯥꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯂꯣꯏꯅꯍꯟꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯗꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯂꯤ ꯏꯗꯣꯝꯆꯥ ꯑꯕꯣꯛꯇꯣ ꯑꯋꯥꯡꯒꯤ ꯈꯨꯔꯥ ꯀꯦꯁꯣꯒ ꯃꯥꯃ ꯇꯣꯝꯕꯒ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯅꯤ ꯍꯥꯏꯗꯅ ꯎꯇꯨꯞꯅ ꯂꯪꯅꯕꯗ ꯑꯕꯣꯛꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯄꯥꯟꯕꯗꯒꯤ ꯏꯁꯨ ꯃꯌꯥꯝ ꯊꯣꯛꯍꯧꯔꯦ ꯑꯗꯨꯒ ꯋꯥꯈꯜꯁꯨ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯃꯇꯝꯒꯤ ꯍꯧꯅꯕꯤ ꯏ ꯅꯧꯔꯤꯕ ꯑꯣꯏꯕꯅ ꯃꯧ ꯑꯅꯤꯃꯛ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯍꯧꯕ ꯁꯝ ꯐꯥꯎꯕ ꯆꯞ ꯌꯨꯡꯉꯤ ꯍꯥꯏꯕꯗꯨꯅꯤ ꯂꯦꯝꯕꯤꯗꯤ ꯐꯥꯊꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯊꯔꯣ ꯑꯗꯨꯃꯛ ꯂꯦꯛꯊꯈ꯭ꯔꯦ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯅꯤꯃꯛꯅ ꯃꯁꯥꯋꯥꯏ ꯁꯪꯗꯅ ꯂꯩꯕ ꯃꯔꯝꯅ ꯑꯆꯧꯕ ꯑꯃꯗꯤ ꯄꯣꯏꯔꯩꯁꯨ ꯉꯁꯤꯗꯤ ꯄꯨꯟꯅ ꯊꯕꯛ ꯍꯟꯃꯤꯟꯅꯔꯛꯄ ꯑꯣꯏꯕꯅ ꯁꯨꯃꯥꯡꯒꯤ ꯃꯁꯤꯗ ꯂꯦꯝꯕꯤꯅ ꯊꯔꯣꯕꯨ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯑꯅꯤꯃꯛ ꯆꯦꯟꯁꯤꯜꯂꯛꯏ ꯑꯆꯧꯕꯅ ꯀꯩꯗꯧꯔꯒꯦ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯁꯤꯗꯤ ꯄꯥꯈꯠꯅ ꯍꯪꯕ ꯋꯥꯍꯪꯅꯤ ꯄꯣꯏꯔꯩꯁꯨ ꯑꯗꯨꯃꯛ ꯍꯪꯉꯛꯏ ꯂꯦꯝꯕꯤ ꯏꯇꯩꯃꯁꯤ ꯀꯩꯗꯧꯔꯒꯦ ꯂꯦꯝꯕꯤꯁꯨ ꯄꯥꯈꯠꯅ ꯑꯗꯨꯃꯛ ꯈꯨꯝꯃꯛꯏ ꯏꯆꯦꯒꯤꯗꯤ ꯑꯩꯅ ꯉꯝꯅꯕ ꯐꯥꯊꯔꯒꯦ ꯏꯃꯥꯗꯣ ꯑꯋꯥꯡꯒꯤ ꯂꯩꯀꯥꯏꯗ ꯏꯇꯩ ꯍꯣꯏ ꯈꯠꯅꯕꯗ ꯁꯣꯛꯏ ꯍꯥꯏꯕꯅꯤ ꯃꯗꯨꯗꯒꯤꯅꯤ ꯏꯆꯦꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯕꯁꯦ ꯑꯃꯨꯛꯇ ꯑꯗꯣꯝꯗ ꯆꯠꯄꯤꯌꯨꯕ ꯂꯦꯝꯕꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯒ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯟꯊꯔꯨꯕ ꯇꯧꯗꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯈꯣꯡꯂꯩ ꯊꯨꯅ ꯃꯃꯥꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯃꯥꯕꯨ ꯂꯥꯏꯀꯠꯅꯔꯤꯕ ꯑꯗꯨꯗ ꯌꯦꯡꯉꯛꯏ ꯃꯅꯥꯛꯇ ꯂꯥꯏꯀꯠꯅꯕ ꯌꯥꯎꯔꯤꯕꯤ ꯀꯦꯁꯣꯒꯤ ꯂꯣꯏꯅꯕꯤ ꯂꯩꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯆꯧꯕꯅ ꯏꯇꯩꯃ ꯀꯔꯝꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯣ ꯏꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯀꯝꯗꯧꯕ ꯄꯣꯏꯔꯩꯁꯨ ꯃꯃꯥꯕꯨ ꯃꯇꯝꯕꯥꯛꯇ ꯃꯣꯡꯈꯪꯅꯍꯟꯗꯨꯅ ꯃꯌꯥꯝꯅ ꯏ ꯃꯦꯟꯅꯗꯨꯅ ꯊꯝꯂꯤꯕ ꯐꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯇꯁꯦꯡꯅ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯤ ꯁꯅꯥꯔꯩꯒꯤ ꯃꯀꯣꯛ ꯑꯗꯨ ꯃꯃꯤꯠꯁꯨ ꯉꯧꯗꯣꯡ ꯉꯥꯛꯇꯃꯛ ꯉꯥꯏꯔꯦ ꯑꯔꯣꯏꯕꯒꯤ ꯁꯣꯔꯅꯤ ꯍꯣꯜꯂꯤꯕꯗꯣ ꯐꯤꯕꯝ ꯑꯗꯨꯕꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯄꯣꯏꯔꯩꯅ ꯃꯃꯥꯕꯨ ꯍꯦꯟꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯌꯥꯝꯕꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯖꯔꯛꯏ ꯏꯃꯥ ꯁꯦ ꯃꯤꯠꯁꯦ ꯐꯖꯅ ꯄꯥꯡꯉꯣ ꯏꯃꯥ ꯁꯦ ꯅꯆꯥ ꯂꯥꯛꯑꯦ ꯏꯃꯥ ꯑꯩꯅꯦ ꯑꯇꯣꯝꯕꯅꯦ ꯏꯃꯥ ꯅꯪ ꯅꯁꯨ ꯑꯅꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯅꯪ ꯆꯠꯈꯤꯅꯨ ꯏꯃꯥ ꯁꯦ ꯀꯨꯝꯍꯩ ꯌꯦꯡꯈꯨꯑꯣ ꯏꯃꯥ ꯀꯨꯝꯍꯩ ꯌꯦꯡꯈꯨꯑꯣ ꯐꯤꯕꯝ ꯑꯁꯤꯕꯨ ꯃꯊꯃꯣꯏ ꯁꯣꯛꯁꯤꯟꯅ ꯂꯧꯃꯟꯈꯤꯕꯅꯔ ꯑꯆꯧꯕꯗꯤ ꯈꯠꯅꯔꯝꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯅꯪꯗꯨꯅ ꯂꯣꯠꯈ꯭ꯔꯕ ꯀꯦꯁꯣ ꯑꯃꯗꯤ ꯇꯣꯝꯕꯕꯨ ꯊꯤꯕ ꯍꯧꯔꯛꯏ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯍꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯀꯞꯂꯦ ꯑꯆꯧꯕꯗꯣ ꯏꯃꯥ ꯉꯁꯤꯒꯤ ꯃꯇꯧꯁꯦ ꯅꯆꯥꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯈꯤꯗ꯭ꯔꯦꯗꯀꯣ ꯏꯃꯥ ꯅꯆꯥꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯈꯪꯅ ꯆꯠꯈꯤꯅꯣ ꯍꯥꯏꯅ ꯈꯥꯡꯕ ꯉꯝꯗ ꯁꯅꯥꯔꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯣ ꯊꯥꯅꯦꯜꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯊꯧ ꯆꯠꯂꯨꯔꯒ ꯃꯃꯧ ꯑꯅꯤꯅ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥꯃꯣꯛ ꯈꯔ ꯑꯃꯁꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯁꯨꯃꯥꯡ ꯌꯧꯁꯤꯜꯂꯛꯄꯗ ꯃꯥꯡꯒꯣꯟꯗ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯃꯇꯧ ꯑꯁꯤꯗ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯄꯨꯝꯕ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯈꯣꯡꯊꯥꯡꯁꯨ ꯇꯞꯅ ꯊꯥꯡꯗꯨꯅ ꯊꯥꯖꯗꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯗꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯃꯆꯥ ꯃꯃꯧꯁꯤꯡꯗ ꯌꯦꯡꯗꯨꯅ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯃꯥꯡꯒꯣꯜ ꯃꯁꯤꯗ ꯐꯝꯃꯤ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗ꯭ꯔꯤꯕꯁꯦ ꯅꯨꯡꯁꯤꯃꯟꯕꯅ ꯊꯥꯖꯗꯕꯅꯤ ꯏꯀꯟ ꯀꯟꯅ ꯂꯩꯍꯧꯔꯤꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯁꯤꯅ
ꯃꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗꯅꯤ ꯃꯥꯅ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯄꯨꯡ ꯈꯔ ꯈꯖꯤꯛꯇꯅꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯁꯤ ꯊꯥꯅꯤꯜꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯦꯝꯃꯤ ꯑꯗꯨꯕꯨ ꯊꯥꯅꯤꯜꯁꯨ ꯁꯥꯎꯕ ꯇꯥꯕꯅꯤ ꯃꯁꯥ ꯉꯝꯗ꯭ꯔꯗꯨꯅ ꯃꯇꯝ ꯂꯥꯛꯇꯨꯅ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯕ ꯍꯤꯗꯥꯛ ꯊꯛꯆꯤꯜꯂꯒ ꯂꯩꯀꯥꯏ ꯃꯁꯦꯜ ꯈꯟꯅꯕꯗ ꯂꯝꯕꯤꯗ ꯆꯠꯆꯕ ꯏꯆꯝ ꯆꯝꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯎꯇꯨꯞꯅ ꯊꯣꯝꯗꯨꯅ ꯊꯋꯥꯏ ꯂꯧꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕ ꯋꯥꯍꯩ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯗ꯭ꯔꯕ ꯑꯁꯤꯗꯗꯤ ꯃꯌꯥ ꯀꯔꯛ ꯆꯦꯛꯁꯤꯟꯗꯨꯅ ꯃꯤꯌꯥꯝ ꯄꯨꯝꯕ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯑꯁꯥꯎꯕꯗꯤ ꯐꯕ ꯉꯝꯃꯣꯏ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯐꯥꯊꯕ ꯐꯍꯟꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯂꯥꯜꯂꯕꯗꯤ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯁꯣꯏꯔꯕꯗꯤ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯒꯗꯕꯅꯤ ꯃꯗꯨꯗꯤ ꯅꯠꯇꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤ ꯑꯃꯕꯨ ꯍꯥꯠꯇꯣꯛꯑꯒ ꯂꯣꯠꯈꯤꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝꯁꯨ ꯈꯔ ꯈꯟꯊꯍꯟꯅꯤꯡꯉꯤ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯈꯣꯡꯐꯝ ꯍꯣꯡꯉꯣꯏ ꯃꯁꯤꯗ ꯑꯍꯦꯟꯕ ꯍꯥꯏꯅꯤꯡꯂꯒꯗꯤ ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯥ ꯁꯥꯃꯨ ꯄꯥꯡꯒꯜꯃꯨꯛ ꯐꯕ ꯑꯅꯤꯅꯤ ꯊꯥꯅꯤꯜ ꯑꯩꯅ ꯀꯤꯕꯤꯒꯗꯕ ꯅꯠꯇꯦ ꯑꯔꯥꯟꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗ ꯀꯛꯄ ꯌꯥꯗ꯭ꯔꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯕꯅ ꯃꯆꯥ ꯃꯃꯧ ꯃꯈꯩꯁꯨ ꯊꯥꯅꯤꯜꯒꯤ ꯋꯥꯍꯩꯗ ꯑꯌꯥꯕ ꯎꯠꯄ ꯑꯣꯏꯅ ꯊꯥꯅꯤꯜꯒꯤ ꯇꯨꯡ ꯑꯣꯏꯅꯅ ꯂꯣꯏꯅꯃꯛ ꯂꯦꯞꯂꯤ ꯃꯄꯥꯅ ꯍꯥꯏꯒꯨꯝꯂꯗꯅ ꯑꯆꯧꯕꯁꯨ ꯃꯥꯒꯤ ꯑꯣꯏꯅ ꯋꯥꯐꯝ ꯑꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯂꯛꯏ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯊꯧ ꯃꯉꯝꯗꯤ ꯂꯣꯏꯈꯤꯅꯤ ꯃꯥꯒꯤ ꯑꯣꯏꯕ ꯃꯃꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯃꯨꯠꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯄꯨꯟꯁꯤꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯒꯤ ꯏꯃꯥꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯔꯣꯏ ꯅꯤꯡꯁꯤꯡꯒꯅꯤ ꯋꯥꯈꯜ ꯑꯁꯤꯅ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯃꯈꯣꯏꯕꯨ ꯁꯤꯡꯗꯨꯅ ꯊꯝꯒꯅꯤ ꯊꯔꯣꯁꯨ ꯃꯄꯨꯔꯣꯏꯕꯅ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯄ ꯃꯈꯩ ꯑꯋꯥꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯁꯤꯡꯅꯕ ꯑꯣꯜꯂꯕ ꯊꯃꯣꯏꯒꯤ ꯃꯔꯣꯜ ꯈꯔ ꯆꯤꯟꯍꯥꯏ ꯑꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯐꯥꯊꯕꯤꯌꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯨꯠꯇ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯏ ꯉꯁꯥꯏ ꯃꯈꯩ ꯁꯤꯡꯊꯔꯛꯑꯣ ꯌꯥꯗ꯭ꯔꯕ ꯅꯨꯡ ꯑꯣꯜꯂꯨꯔꯕ ꯊꯃꯣꯏꯅ ꯀꯥꯏꯕꯒꯤ ꯃꯃꯤꯕꯨ ꯃꯤꯌꯥꯝꯗ ꯎꯠꯂꯤꯕ ꯃꯤꯠꯀꯤ ꯄꯤ ꯑꯗꯣ ꯏꯇꯞ ꯇꯞꯅ ꯊꯦꯝꯖꯤꯜꯂꯛꯏꯕ ꯊꯔꯣꯒꯤ ꯃꯐꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯆꯧꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯌꯦꯡꯖꯔꯛꯏ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯅꯨꯄꯥ ꯄꯨꯝꯕꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯀꯥꯏ ꯃꯤꯐꯝ ꯐꯝꯗꯨꯅ ꯅꯍꯥ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯅꯔꯦ ꯃꯗꯨꯗꯤ ꯀꯦꯁꯣ ꯑꯃꯗꯤ ꯇꯣꯝꯕꯕꯨ ꯈꯨꯜꯗ ꯆꯪꯍꯟꯗꯕ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯣꯠꯅ ꯄꯨꯁꯤꯟꯗꯨꯅ ꯆꯪꯍꯜꯂꯝꯕ ꯊꯣꯛꯂꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯄꯨꯟꯅ ꯇꯥꯟꯊꯣꯛꯄ ꯍꯥꯏꯅ ꯌꯥꯅ ꯋꯥꯔꯣꯜ ꯑꯃ ꯍꯥꯏꯅꯔꯦ ꯃꯁꯤꯗ ꯊꯥꯅꯤꯜꯒꯤ ꯏꯃꯨꯡꯁꯨ ꯌꯥꯅꯤꯡꯗ ꯌꯥꯅꯤꯡꯗ ꯌꯥꯕꯗ ꯑꯗꯨꯃꯛ ꯇꯥꯔꯦ ꯁꯅꯥꯔꯩꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯈꯣꯡꯂꯣꯏ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯈꯟꯕ ꯂꯨꯏ ꯈꯜꯂꯕ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯆꯠꯃꯤꯟꯅꯕ ꯂꯨꯏ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯇꯥꯡꯀꯛ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯀꯌꯥꯗ ꯈꯨꯠꯁꯝꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯊꯧꯅꯥ ꯑꯣꯏꯗꯨꯅ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯁꯅꯥꯔꯩꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯥꯅꯤꯜꯁꯨ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯂꯕꯅꯤ ꯃꯔꯣꯝꯗꯣꯝ ꯂꯣꯟꯅ ꯀꯞꯆꯕ ꯍꯥꯏꯕ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯂꯦꯝꯍꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯔꯨꯞ ꯑꯣꯏꯔꯕꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯇꯝ ꯀꯌꯥ ꯑꯃ ꯅꯣꯡꯖꯨ ꯊꯥ ꯅꯤꯡꯊꯝ ꯊꯥ ꯀꯥꯂꯦꯟ ꯊꯥ ꯅꯥꯀꯦꯟ ꯊꯥ ꯃꯍꯧꯁꯥꯒꯤ ꯑꯑꯣꯟꯕꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯁꯨ ꯂꯣꯏꯅꯗꯨꯅ ꯃꯑꯣꯡꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯃꯤꯟꯅꯗꯨꯅ ꯆꯠꯄ ꯃꯔꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ ꯆꯍꯤ ꯀꯌꯥ ꯑꯃ ꯊꯔꯣ ꯑꯃꯗꯤ ꯂꯦꯝꯕꯤꯒꯤ ꯑꯃꯃꯝ ꯈꯛꯇ ꯌꯥꯎꯖꯕ ꯃꯆꯥ ꯑꯅꯤꯃꯛ ꯆꯥꯎꯕ ꯁꯥꯔꯦ ꯐꯥꯔꯦ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯟꯅꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯅꯨꯡꯉꯥꯏꯔꯕ ꯖꯨꯛꯀꯤ ꯃꯇꯝ ꯍꯥꯏꯕꯗꯣ ꯑꯗꯨꯃꯛ ꯑꯣꯏꯔꯦ ꯍꯋꯥ ꯒꯥꯔꯤ ꯂꯩꯔꯦ ꯆꯥꯎꯈꯠꯄ ꯃꯤꯔꯝꯒꯤ ꯃꯇꯧ ꯇꯝꯅꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯊꯥꯅꯤꯜꯁꯨ ꯃꯥꯒꯤ ꯃꯇꯝꯅ ꯄꯨꯕ ꯈꯣꯡꯆꯠꯇ ꯆꯠꯄꯗ ꯑꯍꯜ ꯄꯨꯟꯁꯤ ꯈꯝꯈ꯭ꯔꯦ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯦ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯈꯥꯏꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯍꯜ ꯍꯥꯏꯕꯕꯨ ꯑꯆꯧꯕ ꯑꯃꯗꯤ ꯊꯔꯣꯅ ꯑꯣꯏꯔꯔꯦ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯊꯔꯣꯒꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯅꯦꯝꯕꯨ ꯅꯤꯡꯁꯤꯡꯖꯕ ꯃꯅꯦꯝꯒꯤ ꯄꯥꯎꯇꯥꯛ ꯀꯌꯥꯅ ꯅꯥꯄꯗ ꯍꯟꯖꯤꯟꯅ ꯇꯥꯔꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯔꯣꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯡꯉꯟꯕꯒꯤ ꯅꯨꯄꯤ ꯊꯔꯣꯒꯤꯅ ꯃꯃꯧ ꯅꯨꯄꯤ ꯇꯈꯦꯜꯂꯩꯗꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯄꯨꯝꯕ ꯂꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯀꯥꯟꯗ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯊꯋꯥꯁꯥꯗ ꯏꯔꯨꯒꯂꯨꯗ ꯂꯣꯟꯕ ꯂꯣꯏꯔꯒ ꯊꯝꯂꯤꯕ ꯆꯥꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯥꯒꯤ ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯑꯗꯨꯗ ꯂꯥꯡꯂꯦꯟꯅ ꯀꯩꯅꯣ ꯏꯅꯝꯃ ꯆꯤꯟꯅ ꯁꯦꯡꯉꯒ ꯑꯣꯏꯅ ꯊꯛꯄꯤꯌꯨꯗꯅ ꯃꯧ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯗꯨꯃꯛꯇꯤ ꯇꯧꯍꯟꯅꯤꯡꯗꯦ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯇꯈꯦꯜꯂꯩ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯥ ꯑꯗꯨ ꯍꯦꯟꯅꯗꯨꯝ ꯃꯈꯣꯟꯒ ꯊꯣꯛꯅ ꯆꯤꯡꯈꯠꯇꯨꯅ ꯊꯛꯂꯕ ꯃꯇꯨꯡ ꯏꯔꯨꯖꯕ ꯆꯪꯈ꯭ꯔꯦ
Matau asida langlensu machinna murum sonduna insang semi. Iruzaraga chau thaona mau amani haidana tapi ngangbibani. Masigi maram chasinabu anga mathaugi masani mapaduna khungi padani asibu puraga laliba ekhoi ta sausini aina ngaglisi. Langlena soliba murumda haifet sabet tahauraduna sakhumda sanglakliba mama lengbina hanglei. Karinone nangna murum amuk solibaduna chaga lolaba nangbo. Langlensu atai de saubu utuna kezaba ngamdrabasu mamadadi kezarei oinana wakalei. Ahoi loizare chak sungi hak leradi chaba yarani. Minai ki mapu minai loi thangi pusida hinglipi ai hakna loizare. Lembi sumasana haining libasi karino haiba mayek sengna khangi adubu mahak sumanem gumbini sanare hanjinduna leihore haina legai pumbana hainaribani. Maram aduna imungda khana chainaba pamdaba maramna masabu chaiboi ngangboi tawduna hairi. Karinone nangna nganglibadubo nana mase takradi nungai khraroi nangbo masidiba tana bani aina haise ima sabu sitanga tardi phadawni ho aisune lesa punsi se khita nungai ni hinjekhige noibu maulaga waba pharadamni haibadaine phare phabana loireba masinga do pomthopu makhai paiduna leikhiba adada lembi sunokhe tawna iharese masigi buwa oina ngangdana leiranuse nangi pabo hoi naba sabo hoi thabak loina chanadoini chakto nangnane khari hek thun loisinbiro. Hainaringi cherak asida tharosu sakhum asida sangsilaktuna mama masagi ngarang ngangnariba mataw aduda wahang hanglei. Kari tawrabagine namana sana ngangnaribadubo langlena masin khumba nangdringai lembina hana phat khumai. Kari su tawde deise kari insang thongsige haiduna khanarambibani. Insang palakpa aduda tharo napoida magi mamau udabaduda haifet yengamlaba matung khonjel hauna mamaubu kauri. Hai takhelei tabro sakhumda mukta lau hai. Iruzaba loiraga masangamdaba sasinaduna leiramba takheleidu maniamna kaurakpa aduda mapureibada onsinduna nangamta thoga hangso pangkaudu kawise. Langambasu ingna tamna aduma khumai. Aina kamaina thoktoino nangni kawise aruba wa ama hangna boiramgani adum thoga hanggoidoroge. Takheleidu langambana thoklo hairakpa aduda isau langdana machinga paidana tholaktuna sakhumda mayamna leiriba adonda laktuna ipingba ihau hauba yaktak tobu khonjel aduda bebar amata yauda hanglei. Isangamde haiduna ihak tumbasisu tumpham khangde kai lerege ima wahangadu hangbata makngairi adubu ikhang khangauda tharogi yeki khubak aduna takhelegi mamaida safu kanna thari. Matau asida langlen amadi lembisu ipapa khana yenglei adubu tharodi iting tingna adumak leptuna wahai khara hairi. Aigi imungda aina ihan hana lakpa matamda Yumbanllon Khangdabi matamna aigi inemna mabuk phaman khibana aibu khupangna thaduna warak haudabana aigi wakhal tabagi matam yamna changki koina changki adubu aidi tharone aigi inemgi matamdi pusida aina afaba kaya ama masing thingamda tawrabasu tamba ngamlaroidabane. Adubu masimadi haigi Yumbanllon Khangdabi lichasimadi aina marik chumna semdokpa ngamgani. Wahai khara asi hairiba matungda masanupabusu khonjel hauna kauri. Langamba sakhumda amukta lau. Langamba su khonglei thuna laktuna mamagi mangda tamina leplari. Ayuk asida chakhumadomda koilang langnaba aduda asauba amadi poireisu kari leirabage haiduna changlakpada tharona langambada chairamliba adu makhoi animaksu tari. Imana nangbo bebar leina punsida nabok amadi napuna hinglakhiba punsi amadi nama aibusu nabokna karamna semdo amba haibana chingba kaya ama khanghalakuna lakpani. Adubu ngasi nangi nupina chatlibali chasajat ase imana pamdi masida nangna waraki haibra natraga warak ngamaroi haibra. Tharona tawrakliba maong mataw aduda takhelegi tasingna kire wakhal taragi ningkhraduna manemgi makhong konduna khuramai. Ai lanjari ima ai ngasidagi imana ohenningliba namaudo ai oina bohanaragi ima ai lanjari. Punsida ngakpiba haibaduni minungsi sauba hairibase karigidi ngakpiroi. Tharona mamaubu ngakpiduna afaba mau haibadu oiduna nungaina panba imung adu oikhirami.